India की इलेक्शन द कोइरेंग न लुचिंगबा UNLF याउदे MP खनबगी मिखल न इरेibak manipur kangkhong chaihanduna machet tahalle pawasi ngasi nungthil phongkiba pandam pause dagi lokhotjabane India na pangthokpa mikhal amata da UNLF yaउदे maramde manipur bu khudum chanduna Tamliba India gi loilam laingak amade chanariba system ase aikhoi gi punsirol muthalakpa system ni haina कोइरेंग न लुचिंगबा यूनाइटेड नेशनल लिबरेशन फ्रंट UNLF न थादोरकपा चेरोल अमन फोंगदोरकले लालहौलुप असिगी सेंट्रल कमिटी की सेक्रेटरी ऑफ पब्लिसिटी एम सगहेन न थादोरकपा चेरोल अमन हाई मरम अदुना सिस्टम असिदा UNLF अमदे अइखोइगी मियामना करिगुंबा थाजब अमत थंफम थोकते मसी UNLF की मरुओइबा फिरेप अमने डेमोक्रेसी ओइरक्त्रबा इंडिया गे डेमोक्रेसी की पांगथोरकलिबा मिखल सिंह मरुओइना हौखिबा अप्रैल 10 गा 9 दगे Manipur su pangthokpa haukiba India gi MP khanbagi mikhal asina ereibak Manipur asi kangkhong chaihanduna machet tahalle si ereisa pumna magna khangnaraba phibam nei handak India gi mikhal asina Manipur da puthorokiba fataba no basaktam amade sel gi pangal sizinaba khaktanatana khulai paiba kangbu sing sizinaraga Nongmei Kapsinba tamthina phuba chaiba tawhanduna bot munna bohonaba anti democracy amade anti people Oiba thawong sing sathakiba se nei मसी इंडिया की सिस्टम मखाद थोकपा फिबम ओइरगसु मालेम गी ओइना डेमोक्रेसी हाटपगी थवंग ओइबदा नतन अइखोइगी फुरुप किसु बोट लैबा योनबगी कारबारना लिचत केमथानबा मदे फुरुप की मतिंग हाटपा थवंग ने असिगुम मिखल असिगा मरी लैनबा इरोइसेंबा माइकेदा थोकिबा वाथोक लानथोकसिंगदा UNLF ना याउसिलाई हाइना माइके असिगी मासिंगना फोंगदोरकलिबा से थौदोकसिंग अदुगा UNLF MPA गा करिगुंबा मतदा मरी लैनदे हाइना सेंगदोरकले matang asida iroi semba area khaknatana mafam khuding da thokliba wathok lan thok asagi matang da UNLF na amuka na miyam da ningsing ning bawafam de thokliba wathok lan thok nampu apu pum na magasi India gi senjau pai ba kanglup na khulingba democracy na karbar ohelaba amot pa politics ka loi chenaja ba thadok na ba yadaba political culture ne maramaduna India gi loilam laingak makhada Manipur da miyam gi asengba democracy hingba ngamloi haibase aikhoi gi miyam na wakhal tabiyo ngasi asigumba aikhoi gi oidaba India gi political culture asida yauksilubadagi Maheiroisingna haukhiba me ahum dagi India na yokhatpa Kuki khulai paiba singna Meitei furupta Landasillakhpadagi khamthengna awana nangbada natana aikhoi gi furup ki existence amade apunba saktam da singnaragliba kaya asibu ngakthoknaba apunbagi lingjel phudoktuna lepminagadaba matam asida अइखोइ मसेल मचोय ताहलकले हौखिबा था तरागा माथोय असिदा अवा अना कया खांगदुना खुल ngak पैसा सिंग कदाइदा सोइखिगनी खंदुना अहिंग तुमदना सेनरखिबा इमा सिंगदा ओनसिनदुना किहन खंगनबा चाथबगी पाव चाक चग्रिंग अमना चेंकोक अमा मांगथोकपगी मवोंगदा मरैपाकपु थमोय सेंगना नुंगसिजबा मियोय कयाबुसु मांगथोकपगी थवोंग सिंग मसक खंगदबा खुलाई पाइबा मियोय खरना चाथबगी पाव तानरे पुमनमगसि अइखोइगी पुनसिरोलगा समनदबा India की politics की electoral process ta yauksilubagi mahai ni haina UNLF na lawwe party asina iraisa singda thamningbade aikhoi gi miyamna isa gi asengba hak democratic right adu phangba haiba sede isa gi ereibak lepsaba ngamba ningtamba Manipur ama leiraba matam khakda oithokani haiba sida thajabiyo UNLF na malem gi oina sanariba democracy da thajaba thamduna Manipur India conflict ase aikhoi gi miyam gi apamba matungina wakhaina ba plebiscite की वाफम पुखटपदा मदुबु इकाई खुमनद्रिबा इंडिया लेंगाकने सेल अमदे मसल पावर सिजनदुना नमफु हापुदा पॉलिटिकल पावर पाइगनी हाइबा मखोइगी पॉलिटिकल कल्चर असिदा मियामना लुपसिन बिगनु अमदे मतम पुमनमक्ता इंडिया लेंगाकी खोंगलोइसिंगदगी मिकुपना हुमसिंगना लैबेयो मखोइगी लांगदा थुबिगनो थोइदोंना ngasi अइखोइगी मणिपुर की अपुनबा सक्तम अमदे एक्जिस्टेंस ता सिंगनरकलिबा सि अपुनबगी पांगलना करमना मायोक नगनी हाइबसिदा पुंगनिंग संगमिनसी हाइना शेरोलसिना मखा तारकले कुकी मिलिटेंटसिंगना साबुंखok खुन्नौ शांति Khongbannachingbada leiba Meitei Khulsingda Nongmei Kapsinduna Landasillakhre pawasi ngasi nungthil phongkiba kangleipaki maira pawsiadagi lokhotjabane kanglup anigi irang ngasi hek haurakpadagi Kuki militantsingna yamna toina Nongmei amadi bom Kapsinduna landarakfam moiriba Imphal East District ki yangang pokpi police station gi manungsana leiriba Sabungkhok Khunnou Shanti Khongban thamna pokpina chingba Meitei Khulsingda asida ngarang su Kuki Militantsingna chingthaktagi Nongmei round kaya marum Kapsillaktuna Landasillakhre haire pausi asina mafam adugi khunja singdagi fangba paugi matungina de ngarang pung 9 ga minute 30 rom taba matamda yangang pokpi maning ching amade
Faimol lomdagi Kuki Militantsingna Nongmei Kapsinduna Meitei Khulsingda Landasillakhre Chaurakna Nongmei round kuntra rom henna machet oina Nongmei Kapsillamle Maduda Meitei Khulsingda tuna Leiba MR amade BSF Kangbuna handuna Nongmei Kapki haire Pawasina hai Nongmei Kapagi Pawasi tabadage Jat Regiment ki gari ani amasu thogdok thokphum da sangsillakhre Madudagi Kuki Militantsing numidang pung 8 kuntra tab matamda Nongmei Kapa lepkhe Nongmei Kapsillamle Sabungkhok Khunnou Shanti Khongbannachingbada yangang pokpina chingbada Leiba Khulsinggi miyoi kayade lanjenaba phawba yawkhi haire hairiba Meitei Khulsing ase Kuki Militantsingna dominate tawduna leiriba Faimol Kuki khullomdagi yamna toina chingthaktagi Nongmei Kapsillamle Thamna Pokpi Primary School da MR Kangbu hojik ngak senbagi thabak tawduna leiriba nei loinina Thamna Pokpi da leiriba Ima-Ibelsingna School da su BSF ki Kangbu leiduna ngak senbagi thabak chathare Khunjasingna phongdorokpagi matungina de hairiba Meitei Khulsing asiga thangnana chingi sarukta leiriba Kuki singna hojiksu bankar kaya saduna Kuki Militantsingna thomjinduna leire maduna athuba matamda laingangna midyeng changbiduna hairiba mafam aduda leiriba Kuki Militantsing asi takthokpiyo loinana bankar sing sidokpiyo madu natrabade makhoina kapningba matamda Nongmei Kapsinduna landabagi thabaga sileptana satharakpa yabagi akiba lei haina su phongdorokhe Sakhangdabasingna Ima-Ibelsingna Famlingeida Nongmei Kapsillamle Pawasi ngasinung tilfong kiba kang Leiba ki maira pawsedagi laukhatsabane Laikaigi Ima-Ibelsingna numidang Famlingeida Sakhangdabasingna Nongmei round blank fire tawramle thogdok asi Lamphel Police Station ki manungsan Leiba lalambung makhong takhelambam laikaida ngarang numidang pung 10:15 rom chatpa matamda thokibane ngasi laikai asida pawmisinga unabada Khwaila lambung local nupi committee gi advisor RK Bina na haikibada hairiba committee asi kanglup anigi marakta irang thoklakpadagi hauduna matam gi oiba thabak thoram kaya pangthoktuna lakle ngarang su mahusagum lalambung takhelambam laikai youth development organization gi community hall da laikai gi Ima-Ibelsingna leiringaida gari machada lakpa miyoi anina makhoina famliba mapadu yaurakpa matamda Nongmei rauna ne blank fire tawduna ki akhang polamkhibani haire ngarang sakhangdaba gari tongduna lakpa miyoi anina mama oibisingda satharamliba kihan khanganba adu leibak macha tadaba thawongni haina yaningdaba phongdokhe makhatana manipur lengaki mari leinaba authority singna athuba matamda midyeng changbiyo loinana karigidamakta blank fire tawduna akiba pokhalibano haibadugi matangda leibak miyam khangna sengdokpira u haikhe class 10 Tamliba Maheiroisingi Oiba free coaching ama Pangthoklagani so Pawasi ngasinung tilfong kiba kang Leiba ki maira pawsedagi laukhatsabane hawjik lamda masida thokliba irang asina maram oiraga mahai masing tambagi lamda chauna saitheng piriba se kogananabagidamak class 10 Tamliba Maheiroisingi Oiba free coaching camp ama Pangthoklagani haina Students Union of Leiba Suki HRD Secretary Gyanagar namairakpamna phongdokhre wafam asi ngasi Wangkhai Boys School da Leiba Suki office da pangthokiba pawgi mifam amada phongdokhibane mahangna makhatana pawmisingda hai sukna chahi lisang sina changsilakpa mating Leiba Maheiroi puthoksi haiba pandamda academic campaign gi manungsanna handaksu class 10 gi foundation course oina free coaching sinna basem saba loire free coaching asida leita lairabana maram oiraga mahai tambada awaba khudong chadaba kaya mayongnariba amade relief camp da leiriba Maheiroisingdana hena khudong chaba pigane coaching asigi form April gi tang 15 dagi 30 fauba Wangkhaida Leiba suk head office ta phanglagane coaching na May 3 dagi haugane loinana ahanba phase gi oina Maheiroi Yangkhaida khudong chaba pigane makhatana Manipur da leiriba district singda su pangthokna bahona khigani haikhe